Kurumjare ELITETV ki test of cartoon mahau meng ta beri bising Muhammad Taramuk chari baru ngasi imfala pongo pausia singi cartoon da cartoonist singna kari hainu liba kari fongong liba kari wakal khalang liba abdu miyam sunong thamjage amna lokho sage Shanghai Express ki onthok pani da yeng biu yam phajaba cartoon ne haida modi manba ma amisa manba ma adu amis akhoi ki RSS ki Mohan Bhagavat manba ma yaure dile pise aduna sei paire ga leire adaida modi manba sina haire as hojiki matam dabu sei haibasibu kana khidre ne ana ada Mohan Bhagavat man sagni kari kana dani nakoi saulingi film yengdra tawrora yengera na ngasai khoi control to busi thambal gi si khoi BJP gi si RSS na control to bugi wafam leina ba myam haina ba aduni adaida ega BBS na puthore si manung da atram phum magane da chei pairaga khapen chelaga jatpa adudigi haura akan du dani khoi madugi support of ka da BJP gi strength ki lakhibne haba myam loi hainaraba aduga political observers na hairaga lewa phum ne adaidani saujiki matam dabu chei haibasibu kana khidra ne na madudigi haura ga oirakibne se madu takna haibani Mohan Bhagavat man bisna kari kana dani nakoi saulingi film yengdra tawro uro yengero na mana haidara adi adni swai sida dum PM oiba SM oiba dum RSS ki khutta lei lei te ha mayam ngani mayam duni adeda base orakanda thamakpa yam phajaba cartoon ne thamjage pathang da leisna khoi sana leba ki loiredana sa yengbiyo mate manaw awari sandabani amase khoi kurta paijama selaba adigi neru tupi upadi khoi MLA ne lobudo adman haibdane no pasna GST hanthari base miyam gi dama khallaga akhoi gi babu na sinbi dakli ne na mai ni bi harauna mokhai atam da ni pi na khwangne kana sel yen badadi hantharaga pi gi yaroi ne na yam baza pone sel yen badadi hantharaga pi gi yaroi ne na mayam se asidadi GST de hanthare ana sel yen de hantharaga pi gi yaroi ne adu tawnu na mana ni pisna khodo mising utpa yam phajaba cartoon ne thamjage patang da leisna khoi pona phomgi balo he duni balo is de imani ko wari sana bani loiraba chesu paire kwang ko le adagi khara halu selab kang mun da wari sana lambi di hangkre chatpadi yadri haiba ada amasna khume moi gi su di sangdokre aduga national highway hangbodu di maite gi di yauk da male ne haje khoi hangbagi posi kamaina hangdono kamaina chatuno kanana protection piraga thamgini habise ko chap chaba kham ngamji hange habedo dani habji leise aduna hanga kanda kari tawgadage mai protection chala ruga mu bera kaduira haimna singba si amta leitriba doneba adane mananga je lambi di hangkre chatpadi yadri hagana moi gi su di sangdokre aduga national highway hangbudu di maite gi yauk da malena aduna saida buffer zone legadabani haina mayam haiga leibuduni adani ngasai cartoonist ni ko tharaise aro lambi di hange chatpadi yadri na anu kramai chakadage chaluraga khudong thiba nangani kramai togade khaibsi yamna khaningai oi pone adubu talewa trom doi matam kitangai sala hapta muktangai sala hapta phadri ni mitaruni ni mangani tangaire ode matung de khangani kai lakhadage du yam phajaba chichu wan tholaiba cartoon ne thamjage patang leisina khoi naron thodangi hawa do leirang do haibduni seida koi PM lakpagi wari se dum yamba cartoon ni ko thare ada mamana bani wari sana na koi working chen wari sana bane ada lambi thong sem lebasi lamkoi minister da ju lakpi ni hari ne na ajik mayam sangatpa uripok lambi adigi aji khoi gi flyover lekang thong haji am keba maki sembiri ena haijabdo duna khoi gi BBIP singji chayol khudingi lakpi wai jini na khoi lambi thong khara langhoba aduna chayol da ama thana mai rak laadi bajala langani aduna dumba nawai horak par khara lamba da langba dumaina ana haibu da sorry lambi thong semle basi lamkoi minister du lakpigi ni hai ne na adama de khume lambi yengbagira irang yengchen bagira mana lakadori bo sin haji pemodi lakpai se mayam criticize toba mayam yawnari adagi forget about the party gi na the kari gi no kamai to na misam adi moi masel manung da bukta khoi ngangna ba yawri bine aduna ngasai gi PM lakpasi gi achoba bum am khak torom makanda tang trhom do is bak tong phudok ba ma daga zup tang lukhi ba ma amadi tawdore aduna mayam ngai ba ta bani ana aduda base to kan samakpa yam phajaba cartoon ne thamjage pathang da leisna khoi lan paugi as loire haibduni adi yengbiyo khoide nongmai asa paraga mayam se khoigi sel munba khotpa khara torakpa yawbi thengnabagi selamne da nongmai asa paraga mingona dab tawkhidra na kauthabduni ba ona adamasna haire asengbadi leitena mayam noi thinga khre mayam do aduna hajudi asengbadi leitramni na
사전ꯅꯔꯒ ꯃꯤꯉꯣꯟꯗꯒꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯨꯗ ꯂꯩꯕꯗꯨꯅꯦꯕ ꯑꯁꯤꯅ ꯃꯤꯁꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕꯅꯤꯅ ꯑꯃꯒꯤ ꯃꯔꯜꯁꯦ ꯑꯃꯅ ꯃꯨꯜꯂꯒ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯈꯜꯂꯛꯄ ꯑꯩ ꯍꯤꯡꯅꯕ ꯁ꯭ꯇ꯭ꯔꯒꯜ ꯐꯣꯔ ꯁꯔꯚꯥꯏꯚꯦꯜ ꯑꯩ ꯍꯤꯡꯍꯧꯔ ꯂꯣꯏꯔꯦꯅ ꯍꯦꯛꯇ ꯇꯧꯅꯔꯛꯄꯗꯨꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯍꯦꯟꯒꯠꯂꯛꯄ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯑꯗꯒꯤ ꯂꯥꯡꯒꯣꯜꯗꯒꯤ ꯑꯗꯨꯗꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯤ ꯀ꯭ꯋꯥꯇꯔꯗ ꯊꯝꯕ ꯑꯆꯨꯝꯕ ꯃꯌꯥꯝꯁꯤ ꯉꯥꯛꯇꯅꯤ ꯇꯥꯗꯣꯏꯁꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯑꯁꯤꯁꯨ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔ ꯑꯗꯨꯅꯤ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔꯁꯤꯗ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯉꯁꯥꯏ ꯂꯧꯃꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯥꯛꯄꯁꯤꯗ ꯍꯥꯏꯕꯗꯤ ꯁꯔ is there relaxation for the farmers to enter on paddy fields ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯥꯒꯤ ꯂꯧꯐꯝꯗ ꯆꯠꯄ ꯌꯥꯕꯒꯤ ꯔꯤꯂꯦꯛꯁꯦꯁꯟ ꯀꯣꯝꯊꯣꯛꯄꯗꯤ ꯂꯩꯇꯕ꯭ꯔꯥ ꯇꯨ ꯒ꯭ꯔꯣ ꯗꯤꯌꯔ ꯁꯤꯖꯅꯦꯜ ꯀ꯭ꯔꯣꯞꯁ ꯃꯣꯏ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯊꯥꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯝꯊꯣꯛꯄꯗꯤ ꯂꯩꯇꯕ꯭ꯔꯥ ꯁꯥꯔꯅ ꯍꯧꯖꯤꯛꯁꯤ ꯔꯤꯂꯦꯛꯁꯦꯁꯟ ꯃꯌꯥꯝ ꯇꯧꯕ ꯑꯩꯈꯣꯏ ꯂꯝꯕꯤ ꯍꯥꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧ ꯁꯨꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯆꯪꯕ ꯌꯥꯏ ꯌꯥꯗꯦ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯁꯔ is there relaxation for the farmers to enter on paddy fields to grow their seasonal crops ꯑꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ